Loyalam E-PAO tabiriba khudimappu Hitram Susmitana numidangi pau pizari ahamida paruda headline. Court ke order matung ina Khurai Ahongeida tally singna lam khopchinduna Sajilamba Dukan sing eviction Thugaikhre. Kuki CSO singna kaukiba ban sagoduna juri lambi tingnabut hona kiba Kuki gi protesters sing Securityna Tankhaibada Ahongeida. Secretary yauna employees sing mass schedule leave longna kibadagi lenga ki thabak thoram pum lepkhre pau sandona pichuri. Court ke order matung ina Khurai Ahongeida tally singna lam khopchinna Sajilamba Dukan sing eviction Thugaikhre. Imphal East ke Khurai Ahongeida khas lane gi area da tally singna lam khopchinna Sajilamba Dukan sing court ki order amagi matung ina ngasi Securityna ngak sinuna JCB sizinaduna eviction Thugaikhre. Imphal East District ki District Magistrate na thokpa order amagi matung ina ngasi ayu pung 3:13 rom taba matamda Khurai Ahongeida khas lane da tally singna Sajilamba Dukan sing adubu JCB sizinaduna Tankhaibada honabada chauna muknaba thoki eviction tangnabagi damakta lakiba JCB aduda tally singna nung thomjinbadagi akai atoi thoki thodok adu hena pakthok chokthorokpadagi wangkhai SG MLA Thangjam Arun Kumar na thodok thopam da laktuna nakalani maki kambu sing wari shanaduna origin ama puraknaba yamna kana honaki tally singi maike degi mafam adu makhoigi lamni ngalingai matamdagi mafam adu da dukan tawduna laklabani eviction chathabe yaroi haki adubu nakal namada miyamgi maike degi tally singna dukan sajiliba mafam asi khas leni mafam asida makal amatagi structure amata sajinba yaroi haina agan mamongda protest tawki nakal animaki wafam sing aduda MLA na fana kan honorabasu origin purapa ngamkhide matam khra nakal anina ngaihak muknaraba matungda henba security force kaloinana Imphal East ki SDO amasung masigar mari lenaba lenga ki officers sing laktuna eviction adu mapung phana chathaki mafam adugi miyamna phongdopagi matung inadi ngasi eviction chathakriba mafam asi tally singna lawshinaba honorakpadagi matam sangna che na bathokuna court case thingnaduna lakhibani adomapu case asi High Court of Manipur na chahi asigi January 22 da dismiss tawkhraba matung nauna eviction gi notice tholakpadagi ngasi ayuk eviction adu chathagibani hadi Fazin kiba etigi miyoi shingi mathakta karamba case panbano habidu khangdoklaga maral sing kokpi be yanab honagani haina govindas konthojamna phongdorakli National Investigation Agency NIA gi case ta Chennai haiduna security force na fakiba arambai tengol gi miyosing makhoi gi case adu kadai phawba kopi be yabage habidu yengshinduna yariba makhai thadok hanaba honagani hiramasiga mari lenana chief minister amadi union home minister ga su wari shanaduna makhoi gi case sing adu yengshilaga maral sing kopi be yanaba honagani haina home minister gomidas kothojamna phongdokkhre wafam asingasi uripo bachaspati maning lekai da pangthokiba thoram amada saru yakhiba home minister govindas konthojamga paumi kharaga akhanana unaduna hangkiba wahangi pakum piraduna phongdokibani home minister govindas konthojamna hai arambai tengol gi miyo sing khaktamak phaba nate tongan ba case sing da chenaba atopa miyo kaya su fari arambai tengol na matam amada miyamgi damak lokhiba thodang kawba yaroi adubu ka henba thawang chathakiba sing adudi logi matung ina thabakshu chathasanu adubu phariba sing adu karamba case ta panmano haibadu khangdoklaga chief minister amadi union home minister ga wari shanaduna makhoi gi case sing adu yengshillaga maral sing kokpinaba yanaba honagani haiki Kotuna National Highway 2 tingbagi khongjang asi nungthel pung mari tabadagi handokkhre Committee on Travel Unity Kotuna National Highway number 2 amadi number 37 da ngarang nunthel pungmari taba matamdagi chatharkiba emergency highway bangi khongjang asi nunthel pungmari taba matamdagi handokkhre Kotu gi chirol amana hai Manipulenga ki authority amadi kotu anigi marakta yanaba ma purakhiba amadi Kangpopi district police na pikhiba thajaba sing adu yenglaga khongjang adu handokibani yanakhiba sing adu gi marakta Kangpopi district ki manung hanjinba area sing ngak sembagi thabak district police ki SP gi makhada mireng makhada thabak paikhatpa khulnga liba village volunteer sing handoknaba pamdaba thodok sing tholakpadagi Daita SP Kangpopi amadi mari lenaba Central Forcing na daita puba Kangpopi district ki Lemakong area Tunglai IT road area Kangchup area Bungpi area yauna manung hanjin mamafam singda nongmada changdraba yadraba potlam singi awaba leiriba asi Securityna ngak senunu pusinba pastor ohum khunja micham tarani thoi hat khibida chenaba sing faduna therapy ba haiba wafam sing asi athubuda mari lenaba authority da pigini habigi thazaba pibadigi khongjang handokibani hari Uripokta nauna SM Neurological Center Hospital hangdokkhre Neuro emergency lakpada khuda ki oiba layang chathanaba pandamda Uripok Bachaspati maning lekai dangasi nauna
SM Neurological Center Kobo Hospital ama Manipur Governor Ajay Kumar Valana Thugaikhre Hospital Sangabagi Toramadu the Home Minister Govindas Konthozam Sivishena Manipur President Morang Them Tombishu Sharuyaki Thoram Aduga Mari Lenina SM Neurological Center gi provider Dr. T.H. Surasnat Haikibada Manipur asi Neuro Mari Lenaba patient Aduki Matik Yamnalay Hospital asi Maru Aina stroke Gyan Mangba paralysis na chingba emergency gi matangda akhanaba meeting thamduna lingkhat khibani neuroga mari lenaba emergency lapu matamda general hospital singda khudaki oiba neuro specialist council toba phangdabana maram oraga patient singda khudong chadaba kayamai unai hairiba khudong chadaba singa sigi yenglaga hospital asi pong kunmari chupna neuro specialist doctor sing marang kaina consult toba phangagani tangai fadaba khudaki oina operation togodaba leresu hospital asida facility loina fangani madugi shumathakta neuro emergency ga mari lenaba patient singshu hospital asina pick up tawba amasung drop tawbagi khudong chaba kaya su legani haina mahakna makhatana phangdokhi NAP 2020 gi makhada class 5 phobgi manungda leba mahiroi sing masagi mamalonda mahi tamgadabani hariba si yamna singthaningai ni haina CM na phangdokhrei NAP 2020 gi makhada class 5 phawgi manungda mahiroi sing masa gi mamalonda mahi masing tamgadabani hariba asi yamna singthaningai oiba khongthang amani haina Chief Minister Yumnam Khemchana phangdokhrei wafam asi Manipur gi school education reforms ki matangda numit humni chathagadaba workshop ama hodopagi thoramda mahana phangdokhibani An approach to implementation, challenges and opportunity of NAP 2020 haiba hiramda Vidyavardi Sankhya Vikas Samiti Manipur na sinduna chathagadaba workshop adu hodopagi ngasi Palace Compound leba City Convention Center da pangthokiba thoram aduda Chief Minister Yumnam Khemchana hai ing kumjali singani kuntaret phawgi manungda India asi chakhopa lebak Viksit Bharat ama oinaba changsiliba khongthang asida NAP 2020 asi yamna maru oiba saruk ama oiri Khurai ama ahongba purakna bohonabada education achawba mafam ama kalibani education habasi malem asi ahongba purakpada khwaidigi mapanga kanba Khurai amani haina malem gi luchingba Nelson Mandela na phangdoklamdi NAP 2020 gi makhada class 5 phawgi manungda laiba mahiroi sing masagi mamagi mamalonda mahi masin tamhangadabani habasi yamna singthaningai oiba khongthang amani khongthang asi thabakta onthokna bohonabada workshop asina achawba thodang logani haibagi chawna thazabale haina mahana phungdokhi Kuki CSO sina kaukiba bansawatuna jiri lambi thingnaba honakhiba Kuki gi protester sing Securityna Tankhaibada ahumsoklei Security force na michang mikhai naina Kuki khulsingda atamna operation chathai haina Kuki CSO singna kaukiba emergency shutdown manungda National Highway 37 Imphal jiri bamlambi gi New Kaithal Manbi area da Kuki protester singna lambi thingna bohanabada Securityna tear gas amasong mobom sizinaba yauna lathi charge tawduna tangkhaina bohanabada mioi ahum sokle hari Pao asna makatana haribadi yamlaba protester singna Kangpopi district ki manung chanba Imphal jiri lambi gi New Kaithal Manbi jaga da ngasi ayo angambadagi hona lambi thingbi gi khungjing singkhi Lenana Securityna Kuki singi mathakta atamna chathariba operation asi khudak lepkadabani haina taksangkhi Security force ki maikadagi protesters sing adu tankhaina bohonabada nakalani gi marakta chawna mungna bthokhi Lenana security ki maikadagi Blank fire taba yauna tear gas amasung mokbong kaya kapa yauna lathi charge tawduna miyam adubu tankhaina bohonaki thodok adu maram oiraga Kuki protester hum sokhi hari thodok asiga mari lenana Kuki NP Southwest Sadar Hills ki maikadigi thorakhiba cherolamada security force ki maikadigi total sadang gi khungjing changsiliba protester singda tear gas cell blank fire yauna phu chebigi thawong kya chathakiba adu akanma mongda condemn tawi security gi ka henba thawong aduda mioi ahum tamthina soki organization gi maikadigi Kuki miyam taliba demand sing asi thabak to onthorok tabadagi democratic obi mongda khungjing changsiliba singda ka henba thawong sing chathariba si yaningde hauzik tholiba kanglup ki irang asi NSTN IM amasung masiga proxy oriba JUF Kamson function ga marilin yamna leni maram aduna thodok asida chenari bimiyusing adu masak khangdoktuna athuba matamda logi oiba cherak pigidabani authority gi maikadagi Kuki miyamna taliba demand sing asi thabak to onthok trabadi makha taba khungjang kaya amasu changsingani haiki man puslapa gari chamri gi yangkhai Imphal da janglakhrei National Highway 37 Imphal jiri bamlambida security ki akanba ngak shenbagi thoranga loinana security convoy ngasi manman puba gari chamri yangkhai Imphal da tangka kahum da changlakhrei ngasi ayuk jiri bamdagi ahanba convoy da Imphal changlakhraba gari adudi LPG
Taramapan, petrol kuntra, diesel tanker kuntra mari yauna, tongan ba chana thanaba polam sing pushilapa gari chamag yankha yauri. Ani suba convoy da cement puba gari nifunipan amadi, atay chana thanaba pushilapa gari chamag yankhaini. Aduga ahom suba convoy da cement pushilapa gari kuntra nipan yauna, atay tongan ba polam sing pushilapa gari chamag yankhaini hari. Haujik jiri pamda man thane yawa truck gari chamaga marfu panduna lehauri hari. Secretariat yauna employees sing mass schedule leave laukibadagi lenga ki thabak thoram pumbalep khrai. Manipur lenga na second Saturday haina thangzda leramba suti punamaka khibada employees sing irang horakle civil secretariat yauna Manipur lenga ki department khudimaki employees sing na mass schedule leave laukibana lenga ki thabak thoram sing chaplep khrai. Ahan wigi oina mass schedule leave lawbugi khongjangasi Manipur Government Services Federation na Chief Minister da ultimatum amapirga khangan khibalaki. Aduga Manipur Secretariat Service Association na ngasi nomagi oina mass schedule leave lawbugi khongjangchangsingani habidu state asiki Chief Minister da Jun tara nipan da chirol pisingki. Masigalone na Chief Secretary desu copy ama yohonduna employees sing na chathagadori ba khongjang sing khangan khibalaki. Masi phawada lenga na employees sing gi demand asi thabak da onthorak tragadi lakliba July amadagi matam kaktaba thabak lepagi khongjang changsingani haina khangan khibalai khrai. Manipur Government Services Federation na Manipur lengak ta demand tare tali aduga Manipur Secretariat Services na demand ahum tawri. Federation ki demand taret adudi thabak pothabagi matam chahi humphudagi chahi humphuni thoi da hengarhanba central government ke employees singamanana DA DR hengarhanba thangs the numit suti kakhibagi order chana handaba state pay commission semduna nipan suba central pay commission chana hanba NPS UPS muthalaga state lenga ki employees sing da hanage arib pension system phanghanba thabak potharba miyuishing rearrange to wiki thabak lepa amasung ahangba phamsingi damak contract ta thabak lawdaba amasung hanagi contract casual masteral daily wages employee shing regular tahanbani Manipur Secretariat Services na taliba demand ahum adudi hanagi matagum thangsin numit sing suti ohenba central government ki employees singa chapmanana maungda state asigi employees singda dearness allowance piba amasung thabak tagi pothabagi matam chahi humphudagi humphuni thoida sangdo hanba haiba asini arobida maroba pau amuka hana bizari court ke order matung ina Khurai Ahongeida tally singna lam khopchinduna Sajilamba Dukan sing eviction chathakrai Kuki CSO singna kaukiba bansagotuna juri lambi tingna hona kiba Kuki gi protesters sing Securityna Tankhaibada ahong shoklai Secretariat yauna employees sing mass schedule leave longna khibadagi lenga ki thabak thoram pumbalep khrai Matang asida loyalam E-PAO na limitangi pau bibil lezari tabili bakutimapu amuka hina kurumjari.